उनजे अदुम हाय लेदुबु कइगिनोबा इंगाव इंगावसिनादना अंगांगनि गायना कॉलेज का सुंजा चते नते नंबु इथा इरांग अदुम तौ लेरबो इफ अदुम चटलिंग ngasi khak nang unagi ne chatabsida होइसे फरेसे अदो लाइरिक हाइबसिसुने याउदो सुंगा यादबन आइसु नंग हाइब लो याइदना होय अदो नंग आदा चटनी हाबदो कंकादा चपा तारगे अस आई चनिंग देमी यारो यारो एदी चतब यारो नंग हेक चतब तो अइना कइदोग्यो ए लाइजा थाजा काय चटलुने नोइबा नुंगाइरिबा नुंगाइरिये नंगदि कुइरि उदबा नंगसु उदबा याम कुइरि तासा होइदि नुंगाइरिको नुंगाइरिये नोंमा लाके कुइरे लाक्तबा लाओ नंगदि सुंलाक्सु लाक्ते अखोय युम्बु कौरमनीने अस काउदे हे काइदैनो तामो अम्ता लाउने अम्ता लाक्पियोबा तामो मासे आइगी इमानिबिनि खंगनवो मिंगना लाइजा कौबनी लाइजा माना आइगी इमानबनि खंगनवो मिंगना दातुमदे अदो फरे अदुदि अखोय मु हलगे को तामो चलसलाओ हतंगरा आई मंगलांदा थोइबिसा याम तोइनो उइसे कइनो पुंजिदि थेंगामिने तासौ अम्ता ngaikho कई लेरगे ngasiदी khara ngana hanbiro हेमा अइदि ngasiदी थबक यामिने नंबु कदाय चटके हाबनो hayeng do fi thaba sakani haye inena adugi fi do amta thiluge tawbane होय होय मतम से हम फते को नथन चतोकन फरे फरे बुंगना हलकेदा चंगु चंग होय तासौ हेलो तामो कइदोरमिनो सुमले मने नंगदी आइसु चमनेये औदा तामो निजंगतना कॉल तोरपनी अइदो आदा चलगेना लेपे तामोना चलोइना दुम हाय लेरे
ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯁꯤꯔꯕ ꯂꯝꯗꯝꯁꯦ ꯉꯁꯤꯗꯤ ꯆꯩꯅꯥ ꯐꯥꯎꯔꯦ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒ ꯀꯥꯏꯗꯩꯅꯣ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯁꯤꯜꯂꯛꯏꯁꯤꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯀꯣꯂꯦꯖꯇ ꯑꯝꯇ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯑꯩꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯩ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯧ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯊꯝꯃꯒꯦ ꯑꯁ ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯕꯥꯕꯣ ꯍꯥꯎ ꯆꯥꯛ ꯊꯤꯖꯔꯣꯔꯥ ꯍꯣꯏ ꯍꯣꯏ ꯊꯤꯕꯕꯨꯗꯤ ꯌꯥꯔꯦꯀꯣ ꯏꯄꯥꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯝꯇꯪ ꯆꯥꯔ ꯊꯕꯛ ꯆꯠꯀꯦꯅ ꯉꯥꯏꯔꯝꯃꯤꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯊꯤꯖꯔꯛꯑꯒꯦ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ ꯏꯄꯥꯒ ꯋꯥꯔꯤꯡꯗ ꯁꯥꯁꯤꯅꯦ ꯂꯥꯎ ꯂꯥꯎ ꯄꯥꯕꯨꯡ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯏꯕꯨꯡꯉꯣꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯝꯗꯧꯔꯤ ꯕꯥꯕꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯤꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯔꯤꯌꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯂꯩꯕꯒꯤꯅꯦ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯉꯁꯤ ꯏꯄꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯊꯥꯡꯗꯕꯤꯔꯤꯕꯅꯤ ꯉꯁꯤ ꯏꯆꯥꯅ ꯏꯄꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯏꯄꯥꯅ ꯄꯨꯟꯁꯤꯒꯤ ꯈꯛ ꯀꯥꯎꯔꯣ ꯕꯥꯕꯣ ꯁꯤꯗꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯃꯥꯅ ꯃꯍꯧꯁꯥꯒꯨꯝ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯏꯆꯥꯅ ꯉꯁꯤ ꯋꯥꯖꯔꯤꯕꯁꯦ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨꯀꯣ ꯕꯥꯕꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯖꯔꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯊꯤꯔꯨꯔꯣ ꯊꯣꯏꯕꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕꯣ ꯍꯣꯏ ꯅꯪ ꯅꯍꯥꯛ ꯂꯥꯛꯏꯅꯦ ꯅꯪ ꯂꯥꯛꯏꯁꯦ ꯑꯩ ꯈꯪꯉꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯊꯥꯛ ꯆꯥꯔꯕꯣ ꯅꯪꯅ ꯍꯤꯗꯥꯛ ꯈꯪꯉꯕꯅꯦ ꯑꯩꯅ ꯅꯪꯅ ꯂꯥꯛꯏꯁꯦ ꯍꯤꯗꯥꯛ ꯄꯤꯖꯕꯅꯦꯁꯦ ꯑꯩ ꯈꯪꯉꯕꯅꯦ ꯑꯁ ꯌꯥꯔꯁꯦ ꯍꯤꯗꯥꯛꯇꯨ ꯐꯖ ꯆꯥꯊꯣꯛꯑꯁꯤ ꯂꯥꯎ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯊꯥ ꯆꯠꯂꯧꯕ ꯊꯦꯡꯉꯦꯕ ꯍꯣꯏ ꯑꯗꯨ ꯀꯅꯥꯅ ꯆꯠꯅꯣ ꯍꯥꯏꯔꯒꯦ ꯍꯤꯗꯥꯛꯇꯨꯗꯪ ꯆꯥꯊꯣꯛꯑ ꯆꯠꯄꯗ ꯅꯪ ꯌꯥꯝ ꯊꯦꯡꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯊꯦꯡꯉꯦ ꯑꯁ ꯂꯥꯎꯁꯦ ꯆꯪꯉꯁꯤ ꯂꯥꯎ ꯍꯤꯗꯥꯛꯇꯨ ꯐꯖ ꯆꯥꯊꯣꯛꯑ ꯆꯠꯂꯣ ꯑꯁ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ ꯁꯠ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯆꯪꯉꯛꯑꯣꯕ ꯂꯥꯛꯑꯣ ꯃꯤ ꯑꯁ ꯐꯝꯃꯨ ꯁꯤꯗ ꯊꯣꯏꯕꯤ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯍꯣꯏ ꯃꯤ ꯑꯗꯨ ꯍꯤꯗꯥꯛꯇꯨꯗꯪ ꯆꯥꯊꯣꯛꯑ ꯆꯠꯂꯣ ꯍꯥꯏꯕ ꯊꯣꯏꯕꯤ ꯑꯩ ꯊꯦꯡꯉꯦ ꯃꯤ ꯍꯣꯏꯕ ꯑꯗꯨ ꯍꯤꯗꯥꯛꯇꯨꯗꯪ ꯊꯛꯇꯣꯛꯑ ꯆꯠꯂꯣ ꯍꯥꯏꯕ ꯍꯤꯗꯥꯛ ꯅꯠꯇꯦ ꯑꯩꯅ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯩꯁꯦ ꯀꯩꯒꯤꯅꯣꯕ ꯑꯁ ꯌꯥꯔꯁꯦ ꯍꯤꯗꯥꯛꯇꯨꯗꯪ ꯆꯥꯔꯒꯅꯦ ꯐꯠ ꯆꯠꯂꯣꯕ ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁ ꯅꯣꯡꯉꯥꯟꯕꯒ ꯍꯤꯗꯥꯛ ꯑꯁꯨꯝ ꯍꯥꯏꯔꯒ ꯂꯩꯌꯦꯕ ꯁꯦ ꯍꯤꯗꯥꯛꯁꯤꯇꯪ ꯊꯛꯑꯁꯦ ꯑꯁ ꯑꯩ ꯊꯣꯛꯑꯣꯏ ꯑꯩ ꯑꯁꯣꯝꯗꯅꯦ ꯊꯥꯖꯅ ꯉꯥꯏ ꯂꯩꯔꯝꯃꯅꯦꯕ ꯑꯁ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃꯕ ꯑꯁ ꯌꯥꯔꯁꯦ ꯐꯊꯛꯑꯣ ꯑꯩ ꯍꯥꯏꯕꯤꯔꯛꯑꯒꯦꯀꯣ ꯁꯦ ꯊꯛꯆꯜꯂꯣꯕ ꯊꯛꯑꯣ ꯁꯤ ꯑꯣꯏꯗꯤ ꯑꯩ ꯆꯠꯄ ꯌꯥꯔꯕꯣ ꯆꯠꯂꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯍꯪꯉꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯪꯁꯤ ꯌꯥꯝ ꯇꯣꯏꯅ ꯎꯏ
ꯅꯠꯇꯦ ꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯁꯤꯗꯤ ꯑꯗꯨꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯒꯤ ꯃꯪꯗꯁꯨ ꯅꯪꯁꯦ ꯌꯥꯝ ꯇꯣꯏꯅ ꯎꯏꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯗꯣ ꯐꯔꯦ ꯅꯪ ꯆꯠꯅꯤꯗꯣ ꯆꯠꯊꯣꯛꯎꯔꯣ ꯆꯠꯂꯣ ꯍꯥꯖ ꯉꯥꯏꯔꯝꯃꯅꯤꯌꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯒꯦ ꯌꯥꯔꯗ꯭ꯔꯣ ꯑꯩ ꯊꯣꯡꯒꯥꯟꯃꯨꯛ ꯆꯪꯉꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯕꯅꯤꯅ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯑꯗꯣ ꯇꯥꯃꯣ ꯉꯁꯥꯏ ꯑꯩꯒꯤ ꯐꯣꯇꯣ ꯀꯥꯞꯈꯤꯕꯗ ꯑꯝꯇ ꯌꯦꯡꯍꯧꯒꯦꯅꯦ ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯅꯪꯒ ꯂꯥꯏꯖꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯈꯨꯝꯃꯣꯕ ꯅꯪꯒ ꯂꯥꯏꯖꯒꯁꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯕ ꯊꯥꯖ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯈꯛ ꯉꯥꯡꯈ꯭ꯔꯦ ꯂꯥꯏꯖꯒ ꯑꯩꯒꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯑꯗꯨꯁꯨꯅꯦ ꯅꯪꯅ ꯊꯣꯡꯉꯒ ꯏꯁ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯁꯨ ꯅꯠꯇꯕꯗ ꯅꯣꯏ ꯈꯨꯡꯒꯪꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯍꯥꯔ ꯍꯥꯞꯇꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯅꯪꯒꯤ ꯇꯅꯧꯔꯣꯕꯤ ꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯊꯣꯡꯉꯒ ꯄꯤꯖꯕꯗꯣ ꯆꯥꯗ꯭ꯔꯃꯛꯁꯨꯅꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯃꯍꯥꯎ ꯐꯪꯉꯤ ꯏꯁ ꯑꯗꯣ ꯅꯪ ꯂꯥꯛꯏꯗꯣ ꯋꯥꯗ꯭ꯔꯣ ꯈꯣꯡꯅꯁꯨ ꯂꯥꯛꯑꯦ ꯑꯁ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯩ ꯏꯁꯤꯡꯒ ꯆꯪꯕ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯝꯇ ꯅꯥꯏꯕ ꯅꯠꯇꯦ ꯃꯁꯤꯁꯤꯅꯅꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯅꯤ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯩ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯣ ꯑꯩꯗꯤ ꯂꯥꯏꯔꯤꯌꯦ ꯅꯪꯅꯦ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯪꯅꯅꯦ ꯑꯩ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈꯤꯗꯣꯏꯁꯦ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯅꯪꯇꯕꯨ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯕ ꯑꯩꯗꯤ ꯅꯃꯥꯡꯗ ꯁꯤꯕꯤꯒꯗꯕꯅꯤ ꯊꯣꯏꯕꯤ ꯇꯥꯃꯣ ꯍꯥꯎ ꯊꯣꯏꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯁꯦ ꯍꯟꯗꯛꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯃꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯇꯠꯇꯅ ꯎꯏ ꯐꯔꯦꯁꯦ ꯇꯣꯛꯑꯁꯤꯁꯦ ꯑꯩ ꯉꯁꯤꯗꯤꯅꯦ ꯅꯪꯁꯦ ꯆꯦꯜꯂꯁꯤꯔꯅ ꯈꯜꯂꯤꯅꯦ ꯏꯁ ꯈꯣꯡꯅ ꯂꯥꯛꯄꯁꯤꯗ ꯍꯩꯃꯥ ꯆꯦꯟꯕ ꯑꯁꯤꯗꯅꯦ ꯈꯣꯡꯅ ꯆꯦꯟꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒ ꯅꯣꯡꯃ ꯆꯦꯟꯁꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯐꯅꯦꯛ ꯁꯦꯠꯂꯛꯑꯦꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯆꯦꯜꯂꯁꯦ ꯏꯁ ꯑꯁꯦꯡꯕꯩꯔꯣ ꯑꯗꯣ ꯐꯔꯦ ꯇꯥꯃꯣ ꯅꯪꯁꯨ ꯍꯜꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯆꯠꯂꯦꯀꯣ ꯂꯥꯏꯖꯅꯤꯅꯦ ꯍꯜꯂꯣ ꯇꯥꯃꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯍꯌꯦꯡꯗꯣ ꯑꯝꯇ ꯎꯅꯁꯤ ꯇꯥꯃꯣ
ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯍꯌꯦꯡ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯊꯝꯃꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯈꯣꯟꯖꯦꯜꯗꯨꯕꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯊꯝꯃꯒꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯒꯦ ꯂꯥꯛꯇꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤꯁꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯁꯤꯔꯣ ꯆꯪꯉꯨꯔꯣ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯝꯇ ꯆꯪꯈꯤꯒꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯃꯥꯗꯤ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯤꯡ ꯗꯥꯃꯉꯥꯜ ꯈꯪꯅꯧꯋꯣ ꯍꯥꯏ ꯍꯜꯂꯣ ꯑꯩꯒꯤ ꯃꯤꯡꯅ ꯃꯉꯥꯟ ꯑꯩꯒꯤꯅ ꯇꯣꯝꯊꯤꯟ ꯑꯩ ꯂꯥꯏꯖꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯂꯥꯏꯖꯥ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯂꯥꯏꯖꯥ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯃꯥꯁꯤ ꯀꯅꯥꯅꯣ ꯗꯥ ꯇꯣꯝꯊꯤꯟ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯒꯦꯅ ꯀꯧꯕꯅꯦ ꯀꯩꯕꯨꯅꯣ ꯃꯥꯁꯦ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯄꯅꯦ ꯂꯥꯏꯖꯥ ꯑꯍꯜ ꯂꯃꯟꯈꯩꯁꯨ ꯍꯥꯏꯅꯔꯒ ꯂꯩꯔꯕꯅꯤ ꯅꯍꯥꯟꯈꯩ ꯑꯥꯗ ꯂꯩꯔꯨꯕꯅꯦ ꯂꯥꯏꯖꯥ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯊꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯖꯁꯦ ꯈꯪꯅꯕ ꯑꯩꯅ ꯍꯥꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯗꯥ ꯇꯣꯝꯊꯤꯟꯒ ꯈꯪꯅꯈꯤꯕꯅꯤ ꯑꯣ ꯑꯗꯨꯔ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯉꯣꯟꯗꯒꯤ ꯃꯥꯕꯨꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯦ ꯁꯤꯔꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯈꯛ ꯇꯔꯥꯏꯅ ꯂꯧꯔꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯁꯨꯛ ꯐꯖꯅ ꯂꯥꯏꯖꯅꯁꯨ ꯍꯥꯏꯖꯔꯦ ꯁꯥꯎꯕꯤꯅꯨ ꯁꯥꯎꯕꯤꯅꯨ ꯁꯣꯝꯁꯦ ꯂꯥꯏꯖꯅ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯁꯤꯗ ꯅꯪ ꯌꯥꯎꯀꯅꯨ ꯁꯤ ꯅꯪ ꯅꯊꯧ ꯅꯠꯇꯦ ꯑꯩ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯏꯖꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯃꯪꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯅꯪꯅ ꯉꯁꯤ ꯎꯠꯂꯤꯕꯁꯤ ꯀꯩꯅꯣ ꯗꯥ ꯇꯣꯝꯊꯤꯟ ꯅꯪꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯦ ꯑꯩꯅ ꯅꯪꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯃꯇꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯃꯍꯥꯛꯁꯦ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯄ ꯀꯩ ꯀꯥꯟꯅꯗꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯕ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯂꯥꯏꯖꯥ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯋꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯑꯩꯒꯤꯗꯤ ꯃꯥ ꯂꯩꯔꯤꯌꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯗꯥꯃꯉꯥꯜ ꯀꯩꯗꯧꯔꯒꯦ ꯗꯥ ꯇꯣꯝꯊꯤꯟ ꯂꯥꯏꯖꯁꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯒ ꯃꯥꯅ ꯎꯠꯂꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯝꯃꯦ ꯊꯣꯏꯕꯤ ꯁꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯃꯛꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ
ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃꯗ ꯆꯠꯈꯤꯕꯅꯤ ꯑꯩꯕꯨ ꯃꯤꯅꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯃꯩꯆꯥꯛꯇꯣ ꯃꯥꯅꯗꯤ ꯈꯛ ꯐꯪꯉꯣꯏ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯕꯨ ꯄꯥꯝꯗꯦꯅ ꯍꯨꯟꯇꯣꯛꯑꯝꯕ ꯃꯍꯥꯛꯇꯣ ꯑꯩꯅ ꯈꯛ ꯍꯟꯖꯤꯟꯅꯔꯣꯏꯌꯦ ꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯇꯥꯃꯣ ꯐꯔꯁꯦ ꯂꯥꯏꯖꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯃꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯊꯃꯣꯏꯒꯤ ꯃꯄꯨꯅꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯁꯦ ꯅꯪꯒꯤ ꯐꯣꯟ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯂꯥꯏꯖꯥ ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯝꯃꯕꯀꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯥꯖ ꯑꯩ ꯅꯪ ꯎꯅꯒꯦ ꯂꯥꯛꯏ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯦ ꯌꯥꯏꯌꯦ ꯁꯥꯁꯦ ꯅꯪꯅ ꯗꯥꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯕ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯦ ꯅꯪꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯇꯧꯗꯣ ꯑꯃꯨꯛ ꯎꯠꯂꯛꯑꯅꯨ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯊꯥꯡꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯅꯪ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯅꯤ ꯑꯗꯨ ꯈꯜꯂꯒ ꯉꯥꯡꯗ꯭ꯔꯕꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯜꯂꯣ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯆꯦ ꯆꯥꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯏꯁꯥꯕꯣ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯗꯅ ꯍꯥꯏꯌꯨꯅꯦ ꯄꯥꯕꯨꯡꯅ ꯑꯥꯗ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯒꯦ ꯄꯥꯕꯨꯡ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤꯀꯣ ꯑꯗꯨꯗꯅꯦ ꯑꯁꯦꯡꯕ ꯃꯁꯛ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯌꯥꯖꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯄꯥꯕꯨꯡ ꯃꯣꯏꯗ ꯑꯝꯇ ꯆꯠꯄꯤꯌꯨ ꯍꯥꯏ ꯀꯅꯥꯒꯤꯗꯅꯣꯅꯦꯍꯦ ꯊꯥꯖ ꯍꯣꯏꯗꯅꯦ ꯄꯥꯕꯨꯡ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯎꯅꯤꯡꯉꯤ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤꯁꯨ ꯃꯇꯝ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯅꯦ ꯑꯗꯨꯃꯛꯄꯨꯅꯦ ꯇꯥꯍꯥ ꯇꯧꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯄꯥꯕꯨꯡ ꯁꯨꯝꯅꯇꯒꯤ ꯃꯥꯒ ꯑꯩꯒ ꯃꯔꯤꯁꯦ
ahal lamasiꯡ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯃꯛꯅ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯨꯍꯣꯡꯉꯒꯦꯅꯗꯤ ꯍꯥꯏꯖꯈꯤꯔꯣꯏꯗ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ngasi ichana lauriba phirepse ipana yaba ngamoine ichagi punchina hanagumna halakba matamduda mittagi pi soidana chintagani ne mado ipa yengma ngamoine 마가 이게 누시나버네 어코이니기 부시 공로이 셈자게 하버네 시다 애기 믿기 비시 깨기는 바보 마도나 해나 이디 하나만 모노간 tomtil ichabu wakhala muktadi taro kaidobagene ipa yamna wari ne ngasi yum masida thoibina asuk wajari base nang amuktadi khanthaune nongmadi magi mapana ichabusu soidana wakhan tarakini ne 바보 시 마당시다 더비 부살라건 tomthin 마대기 머rum네 아이는 부시기 공로이 셈자게 하보다 마기 마톡 따대 ipagi bungho nang thoibi sikanano haiba nang khanglabro ipana nangonda karamna minamgani 바보 아이슈 한게나 칼라민 토비 시간안 이몽 시가 마가 까리 메일레네기 바보 아두기 심마닥다 아이기 다목다 수염나 마라 기알로비샤 나티 까이기노 바보 아이기 미따 아이기 와칸다 마학샤 마미오이나 뜻다는 우예 바보 하이베오 바보 마학시 까나노 wahangado ipagi ipamda isana kaidongai hanglakane kanna wana ngairakibani ne thoibi se atai kana sunnate ne nangi 바보아 thoibi sala 바보. lao phamula 바보아 ngасidi kem chatpidraba ngasidi babung se potharagena potharabane 바보아 학장은 믿어브라 karisu tawdeda ado isha lakpa yamna phare ibungo sei hidak khara pisaram hidak zabase adum hengalne 픽다 픽리바 안강 마사수 나테 에 토비 마름주 ඛꯪꯗꯅ 나티 까이기나 히닥 자두자 아이 hidak charo 호 마람 나이በ기네 마람 나이तबा 미 amtane hidak zadam 오 마름두네 아이나 노이 마얌다 항이제 tomthin ipaga tamna wari sase ko chalo lao charose Chalo. lao habene lao se lao chalo ne 아데 셋니 하비다 그럼 간다르게 와리다 다마리에나 레이니 호이 파리 하잉 고네스 안다이다 아무 우나 바이든 아이디네 ಚಾನಿಂಗ್ದ್ರಬನ್ 바보나 하이바 나로이나 낭나 하이바 아이 또 빨리 들어봐 다마 짰다 배야 되버니 보시 짤라게 아도 게임이 너무 프라이데이는 게임이 아씨 로이데 마사제 까림도 로마틱 어제데 이스 아무것도 없잖아 레이바 셋 하려고 그러게
ꯑꯣ ꯉꯁꯤꯁꯦ ꯑꯩꯅ ꯅꯉꯣꯟꯗꯅꯦ ꯌꯥꯝ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯑꯗꯨꯗꯤ ꯇꯥꯃꯣ ꯉꯁꯤꯁꯦ 이번이기 ꯆꯍꯤ ꯐꯥꯕ ꯅꯨꯃꯤꯠꯅꯤꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯀꯥꯎꯔꯔꯣꯏ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯃꯛ ꯆꯩꯅꯥ ꯍꯛꯇꯨꯅ ꯂꯩꯍꯧꯔꯅꯤ ꯇꯥꯃꯣ ꯀꯩ ꯆꯩꯅꯥꯅꯣ ꯍꯥ ꯑꯩꯕꯨꯔꯣ ꯑꯁ ꯑꯩꯕꯨ ꯀꯩꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯇꯣꯝꯊꯤꯟ ꯍꯥꯏ ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯔꯤꯀꯣ ꯅꯨꯡꯉꯥꯏꯔꯤ ꯃꯥꯅ ꯀꯅꯥ ꯃꯥꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯋꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯋꯥꯔꯧꯔꯤꯗꯣ ꯆꯨꯝꯃꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯍꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯈꯪꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯃꯉꯥꯟ ꯀꯧꯕꯅꯤ ꯂꯥꯏꯖꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯂꯥꯏꯖꯗ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯃꯥ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯎ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯕꯅꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯧ ꯇꯥꯔꯦ ꯇꯥꯔꯦ ꯀꯅꯥ ꯍꯪꯕꯤꯒꯗꯕ ꯌꯨꯝꯁꯦ ꯂꯥꯏꯖꯒꯤꯔꯥ ꯑꯧ ꯃꯥꯅꯦ ꯃꯁꯥ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯄꯥꯕꯨꯡ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯄꯥꯕꯨꯡ 이뱀아 이뱀어 ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯏꯅꯦ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯄꯥꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯃ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯛꯂꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯇꯥꯆꯧ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏ ꯅꯪ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏꯅꯦ ꯄꯥꯕꯨꯡ ꯀꯩ ꯇꯥꯛꯄꯤꯒꯗꯕ 이뱀은 ꯅꯪꯂꯥ ꯂꯥꯏꯖ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯅꯪꯒꯤ ꯅꯕꯨꯡ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯩꯅꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦꯅ ꯂꯥꯛꯄꯅꯦ ꯍꯣꯏ ꯍꯦꯛꯇ ꯇꯥꯛꯄꯤꯌꯣ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯧꯅꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯧꯅꯝ ꯇꯧꯗꯅ ꯃꯥꯅ ꯐꯥꯕꯤꯔꯝꯃꯅꯤ ꯑꯩꯁꯦ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥꯅꯤ ꯇꯣꯝꯊꯤꯟ ꯍꯥꯏꯁꯤꯕꯨ ꯀꯅꯥ IPS ꯔꯤꯇꯤꯌꯔ ꯇꯟꯅꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯅꯤ ꯁꯣꯝꯅ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯅꯈꯣꯏꯒꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦꯀꯣ ꯑꯩ ꯅꯪꯁꯦ ꯑꯩꯅꯅꯦ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯀꯣ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯩꯒꯤ ꯏꯆꯜꯁꯦ ꯏꯃꯥ ꯏꯄꯥꯅ ꯍꯨꯟꯗꯣꯛꯅꯕꯁꯨ ꯃꯕꯨꯡ ꯑꯩꯒꯤꯗꯤ ꯊꯥꯖꯕ ꯌꯦꯡꯖꯔꯤꯕꯅꯤ ꯋꯥꯍꯩꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ ꯌꯥꯔꯦ ꯁꯣꯝ ꯂꯦꯡꯕꯤꯔꯣ ꯑꯩ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯀꯔꯥ ꯌꯥꯝꯅ ꯍꯦꯜꯂꯤꯀꯣ 이모 오이브 수밤밤디고 아이 아이나 하리보 와품시는에 아로이브네 나코이나 사기 비금 주이행들 아이나 까름나 이모 오이도이노 하 솜수 솜기사다 솜노 와락비요 아이슈 아이기 잘세 아이노 와락자기
ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯣꯝꯒꯤ ꯏꯆꯥꯗꯣ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯅ ꯂꯥꯛꯑꯕ ꯃꯆꯜ ꯑꯃꯒꯤꯗꯃꯛ ꯃꯕꯨꯡꯉꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞꯇꯨꯗ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤꯅꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯅꯦ ꯅꯪꯒꯤ ꯌꯨꯝꯁꯦ ꯇꯪꯒꯣꯏ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥ ꯌꯥꯔꯦ ꯁꯣꯝ ꯂꯦꯡꯕꯤꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏꯁꯦ ꯀꯞꯄ ꯃꯥꯜꯂꯤ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯃꯉꯥꯜ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ ꯄꯥꯡꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯗꯥ ꯇꯣꯝꯊꯤꯟꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯁꯦ ꯅꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯒ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯁꯦ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯩꯁꯥꯛꯇꯣ ꯈꯪꯕ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯄꯥꯡꯒꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯑꯗꯨꯕꯨ ꯅꯪꯁꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯈꯪꯅꯕ ꯑꯝꯇ ꯁꯥꯕꯤꯌꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏꯒꯦ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯅꯪ ꯄꯥꯡꯉꯔꯣꯏꯗ꯭ꯔꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯁꯤꯅꯅꯦ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯤꯕ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯏꯃꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯃꯍꯥꯛ ꯇꯧꯔꯔꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯁꯤꯒꯤꯅꯤ ꯃꯥꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯏꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯌꯦꯡ ꯇꯥꯕ ꯂꯩꯇꯦ ꯁꯤꯃꯇꯪ ꯍꯥꯏꯔꯝꯒꯦꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯉꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯉꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯠꯁꯦ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝ ꯄꯨꯖꯒꯦ ꯇꯥꯃꯣ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯂꯥꯏꯖꯕꯨ ꯊꯤꯅ ꯆꯩꯕꯤꯈꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯇꯥꯃꯣ ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩ ꯈꯨꯠ ꯌꯦꯡꯕ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯁꯤꯗꯒꯤ ꯑꯩ
ꯀꯩꯗꯧꯔꯒꯦ? ꯁꯦ, ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯗꯥ ꯇꯣꯝꯊꯦꯟ, ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯃꯌꯥꯝ ꯅꯉꯣꯟꯗ ꯁꯥꯟꯅꯩꯁꯤ ꯀꯩꯅꯣ? ꯅꯣꯏꯅ ꯑꯩꯁꯤ ꯀꯩꯅꯦꯅ ꯈꯟꯒꯦ? ꯅꯣꯏ ꯃꯌꯥꯝ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯕꯁꯤ ꯎꯔꯒ ꯅꯣꯏ ꯃꯌꯥꯝ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯊꯨꯡꯂꯕ ꯑꯣꯏꯔꯦ꯫ ꯗꯥ ꯇꯣꯝꯊꯦꯟ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯩ ꯅꯣꯏ ꯀꯅꯥꯕꯨꯁꯨ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯩ ꯅꯥꯛꯇꯒꯤ ꯆꯠꯄꯤꯈ꯭ꯔꯣ꯫ ꯀꯅꯥꯁꯨ ꯑꯩ ꯅꯥꯛꯇ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ? ꯆꯠꯈ꯭ꯔꯣ, ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯏꯊꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ꯫ ꯑꯩ ꯀꯅꯥꯒꯁꯨ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕ꯭ꯔꯥ ꯗꯥ ꯇꯣꯝꯊꯦꯟ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅ ꯐꯥꯎꯕ ꯏꯐꯝꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯤꯠꯂꯨꯗꯒꯤꯅꯦ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯆꯤꯊꯗꯕ ꯑꯩꯅꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗꯅꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ꯫ ꯆꯠꯂꯣ, ꯆꯠꯂꯣ, ꯆꯠꯂꯣ! ꯉꯁꯤꯗꯒꯤꯅꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯆꯠꯂꯣ! ꯅꯪꯇꯕꯨ ꯏꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯈꯤꯅꯤ ꯈꯟꯅ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯅꯪ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯅꯨ꯫ ꯉꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯊꯣꯏꯕꯤ, ꯗꯥ ꯇꯣꯝꯊꯦꯟ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯣꯡꯁꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯣꯡꯁꯦ, ꯑꯩꯅ ꯑꯝꯇ ꯌꯦꯡꯖꯒꯦ, ꯑꯩꯅ ꯑꯝꯇ ꯌꯦꯡꯖꯒꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ, ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ꯫ ꯊꯣꯏꯕꯤꯅ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩ ꯊꯣꯏꯕꯤꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯄꯥꯕꯨꯡ, ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯣꯏꯅ ꯆꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯣꯝꯊꯦꯟ! ꯄꯥꯕꯨꯡ, ꯑꯩ ꯃꯥꯁꯦ ꯁꯨꯡꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯥꯒ ꯅꯛꯁꯤꯟꯅꯔꯤꯉꯩ ꯑꯩꯒꯤ ꯃꯥꯡꯖꯕ ꯍꯦꯜꯂꯦ ꯄꯥꯕꯨꯡ꯫ ꯇꯣꯝꯊꯦꯟ! ꯄꯥꯕꯨꯡ, ꯌꯨꯝꯁꯤꯒ ꯃꯥꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯇꯣꯝꯊꯦꯟ! ꯄꯥꯕꯨꯡ꯫ ꯋꯥꯐꯝ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯉꯣꯟꯗ ꯄꯟꯒꯅꯨ꯫ ꯑꯩꯁꯨ ꯈꯪꯉꯤ ꯄꯥꯕꯨꯡꯅ ꯊꯣꯏꯕꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯃꯔꯝꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯕꯨ ꯄꯥꯕꯨꯡꯅ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯕꯤꯈꯤꯕꯗꯣ? ꯄꯥꯕꯨꯡ, ꯑꯩ ꯊꯣꯏꯕꯤꯁꯦ ꯁꯨꯄꯥꯝ ꯄꯥꯝꯗꯤꯌꯦ ꯄꯥꯕꯨꯡ꯫ ꯏꯄꯥꯒꯤ ꯇꯣꯝꯊꯦꯜ, ꯅꯪ ꯊꯣꯏꯕꯤꯁꯤ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯣ? ꯍꯥ? ꯊꯣꯏꯕꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯀꯨꯝꯅ ꯁꯦꯟꯅꯖꯕꯒꯤ ꯃꯔꯝ ꯏꯆꯥ ꯈꯪꯂꯕ꯭ꯔꯣ? ꯍꯥ? ꯊꯣꯏꯕꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦꯍꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯏꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯊꯝꯕꯅꯤꯅꯦꯍꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯆꯤꯟꯗꯨꯃꯛꯅ ꯇꯊꯤ ꯇꯊꯤꯅ ꯉꯥꯡꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯍꯥ?
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯩꯅꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯁꯦ ꯍꯥꯏꯌꯣ ꯄꯥꯕꯨꯡ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯇꯣꯝꯊꯤꯟ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯇꯨꯒꯤ ꯇꯝꯊꯤꯔꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯥꯡꯈꯤꯕꯅꯤꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯑꯁ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯇꯞꯇꯥꯏ ꯀꯦꯔꯒ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯁꯤꯗꯕꯨ ꯊꯕꯛ ꯀꯅꯥ ꯆꯠꯅꯤꯡꯗꯣꯏꯅꯣꯕ ꯑꯁ ꯌꯥꯔꯦ ꯕꯥ ꯆꯣ ꯊꯕꯛꯇꯣ ꯑꯝ ꯆꯠꯂꯨꯔꯣꯕ ꯑꯁ ꯆꯠꯅꯤꯡꯗꯦꯃꯤ ꯁꯤꯗ ꯇꯧꯋꯦꯗꯅꯕꯨ ꯏꯅꯥꯛꯇ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯌꯥꯔꯦ ꯕꯥ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ ꯅꯨꯡꯊꯤꯜꯁꯤꯗ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯁꯦ ꯄꯦꯟ ꯑꯝꯇ ꯌꯦꯡꯒꯦ ꯑꯩꯁꯤꯁꯨꯕ ꯍꯜꯂꯣ ꯀꯩꯗꯧꯔꯤꯅꯣ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯝꯕꯤꯌꯨꯔꯥ ꯇꯝꯕꯤꯌꯨꯅꯦ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯑꯗꯨꯗ ꯅꯪꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯁ ꯑꯩꯗꯤ ꯉꯥꯛꯇꯪꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯨꯔꯦ ꯃꯤꯒ ꯎꯔꯝꯃꯗꯤ ꯆꯣꯞꯄ ꯆꯣꯞꯄꯝꯒꯅꯤ ꯋꯥꯈꯜꯒꯗꯤ ꯕꯥ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯂꯥꯛꯀꯦ ꯑꯁ ꯂꯥꯛꯀꯅꯨ ꯇꯜꯂꯦ ꯑꯁ ꯇꯜꯂꯦ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯊꯝꯃꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯅꯪ ꯀꯥꯏ ꯂꯩꯅꯣ ꯇꯨꯝꯃꯒꯦꯅ ꯆꯪꯉꯦ ꯅꯪꯅ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯛꯏꯌꯦ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯑꯁ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯅꯥꯏꯒꯗ꯭ꯔꯣ ꯑꯁ ꯅꯪꯁꯤꯗꯤ ꯕꯥ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯕ ꯅꯠꯇꯦ ꯐꯣꯟꯗꯣ ꯄꯥꯏꯌꯨ ꯑꯩꯗꯤ ꯌꯧꯁꯤꯜꯂꯛꯑꯅꯤ ꯐꯣꯟ ꯊꯝꯕ ꯌꯥꯔꯣꯏꯀꯣ ꯍꯜꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯗꯥ ꯇꯣꯝꯊꯤꯟ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯁꯣꯛꯑꯦ ꯇꯥꯕꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪꯅ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯑꯝꯗꯕꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯣꯝꯁꯤꯕꯨ ꯀꯅꯥꯅꯣ
ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ. तसेंना अबो खंग्रब दातोमथेन ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ. ꯑꯩ ꯁꯣꯝꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ. ऐसे नंगी बेस्ट फ्रेंड ने ꯑꯣ, दातोमथेन नंग अबो खंग्रब ओइरे ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ? ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯋꯦ. ꯊꯣꯏꯕꯤ ꯍꯥꯏꯕ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. थोइबी करी तौरगेने इशाबो इशाना कपलीदुगी मरम करिगिनो हा इशागे मित्तगी सिंथरिबा पीदो इपा खंगिने नोम नत्रग नोमदी आइगे इशा तोमथिलसे सोइदना वाखन तारखिनिको सोइदना दातोमथेनसे नोंमदी वाखल तारखिद्रा करिगी तारोइदोनो हा डॉक्टर गी हिदाक सिंदो सांग नाइना सारगने सोइदना वाखन तारखिदोरिबने महाकना वाखल तारकपा फावबदी आई वारसु वादा खांखिगे इसागी खांगबा कनबगी मतौसिनने नोम नत्रग नोमदी ईश्वर माबु माइथीबा पीदुनने आइगे इसा तोमथिनसे फरकपा ओइरसुनुको अदो इपागा ngahaktang sangukisidana बाबो आई ngasiगidi changjarage आई चच्चारगे अदुदि सालुरो को इबुंगो अमता ngaikone नंगा वारी अमता साखेना इपा सिंगाइरमी बने नंगैगा सानगदब वाई लेते असुक अहल लोइरबा अैगी सिंदगी हाइरोदबा वाही कया अमा नखोइगी नफमदा हाइके मदो इपाना सिंगदोके हाइदुना ngairमलिबने अैने हे पोक्चबा इशाना नुंसी पामी खोइदा जरुरे हाइदुना थमोइगी मरी थमनुरबा नंगी नचनपी लाइसबु अैना करी मरमगिदबा इमा ओइबा पामलोइदोइनो नुंसी हे इशा लाइससे अैने हे पोक्चबा इशागुम नुंसी हे मागी मवोंग मतौदना इपागी थमोइसे पुंसुम सुमखिबनीने अदो कल्लब वाही सिंगदो अैगी चिंदगी करी मरमगी हारिबनो हाइबदो इपाना नंगी नफमदा सिंगदोके हाइदुना ngairमलिबने अैगी इशासे मयामगा वाखल मानदीने हौजिक मक्सु डॉक्टर की हिदाक चारिबने तमथिरबा लंबी की एक्सीडेंट अदुना महाक की निंगसिंगबा ngambagi पांगल अदो लोइना मांगखिबने महाक की पुंसिगी वारी मते खर महाक निंगसिंगबा ngamखिदबने
थमोई सेंगना नुंसीजबी मिसक अमखक लैरमीने अहिना हेक पोक्चरिबा इचा तोमथिना मसक फाव खंगबा ngamखिदबने इचा थोइबिगी वाखलदा नोंमदि सोइदना वाखन तारकिने खंदना वाहन ngaijaribi इचा थोइबिने अहिगी इचा तोमथिलबु मिकुप खुदिंग सेनाजदुना हिदाक लांथक पिजरीबने करीद सोइखने हाइदुना मिकुप खुदिंग सेनाजरीबने मतम खरा वाखल सोइरिंग नैसिदा नंगी नचनुपि लाइजबु अइगी शान नुक्सिकी बने बाबू हयेंग महाकना हानगी पुंसिदा हलक्लबदी नंगी नचनुपि से मसक फाव काउखिनिए बाबू वाफमसिबु जोंगी धमकता वाजरबी शाथोइबिना ममित्तगी मपि चिंथदुना खांगबदुसु इपा येंगमा ngamloine he ibungo बाबू ngasidi पाबुंगी वाइसिदगी मचा अमबु कयागी मतिक नुंसिबा हाइबसे अइगी फमदा परा ओइना तंबिरे तुमथिनबुसु ईश्वर महाकना थौजान बिबो ओइसनु मागिदमा मतम उइना वाजरबी थोइबिबुसु युमदुगी असेंबा मौ अमा ओइबो ओइबियो वाखन थेलुबना अखोइना पाबुंबु लाना उरुरे पाबु अइगी चनबु अमुक हना तुमथिनगा पाउ फाउना हलारो असी मफम इना वासक्लिबचिने मसी पुनमक्से इचन थोइबिगिदमक खलगने फरे पाबु अइसु चचरगे ꯀꯩꯗꯧꯔꯒꯦ किसु तौदेदा नंबु ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯇꯥꯆꯧ ꯊꯤꯔꯣꯔꯥ ꯊꯤꯔꯨꯈꯤꯅꯨ ꯇꯥꯆꯧ ꯑꯩꯁꯨ ꯈꯪꯉꯦ ꯉꯁꯤ ꯇꯥꯆꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯇꯥꯆꯧ ꯑꯩꯁꯨ ꯅꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯗꯥ ꯇꯣꯝꯊꯤꯟꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏ 이분기 베마 낭긴 나라이박세 온토나수 티크레다고 비잉아이다기 이마 이빠나 혼돈남네 ngasi isangi ningba thunganba ngamdre hausi isanna mabung marai pharlaba matam sidasu isangi apamba lambida khong thangba phangdre ipungi bema nangi laibakse uthongasu thidako ꯇꯥꯆꯧ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯗꯤ ꯇꯥꯆꯧ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯒꯩ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯖꯔꯦ ꯇꯥꯆꯧ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯊꯤꯔꯒꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ
ꯊꯣꯏꯕꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯝꯕꯗꯥꯏ ꯉꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗꯨꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕꯣ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯀꯣꯛꯂꯔꯣꯏꯗꯕ ꯏꯔꯥꯜ ꯑꯃ ꯍꯛꯇꯨꯅ ꯂꯩꯍꯧꯔꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯩ ꯈꯜꯂꯝꯃꯤꯅꯣ ꯗꯥ ꯇꯣꯝꯊꯤꯟ? ꯍꯩꯃꯥ ꯀꯩ ꯈꯜꯂꯝꯃꯤꯅꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯅꯤ ꯗꯥ ꯇꯣꯝꯊꯤꯟ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯃꯨꯟꯅ ꯈꯟꯊꯕꯤꯔꯕ꯭ꯔꯥ? ꯁꯤꯗ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯔꯛꯄꯅꯤ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ ꯗꯥ ꯇꯣꯝꯊꯤꯟ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯒꯅ ꯂꯥꯏꯖꯅ ꯀꯝꯗꯧꯕ? ꯗꯥ ꯇꯣꯝꯊꯤꯟ ꯅꯪ ꯃꯨꯟꯅ ꯈꯟꯈꯣ ꯈꯨꯡꯒꯪꯗꯨꯗ 이참 참나 레이서비 라이저보 ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯨꯔꯦ ꯅꯪꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ ꯊꯣꯏꯕꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯐꯪꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯅꯧꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯑꯣꯏꯅ ꯂꯦꯞꯄꯤꯌꯨ ꯄꯟꯊꯨꯡ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯗꯥ ꯇꯣꯝꯊꯤꯟ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨꯀꯣ ꯅꯪ ꯂꯥꯏꯖꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ ꯏꯕꯨꯡꯅ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕꯗꯣ ꯎꯔꯒ ꯅꯁꯥꯂꯩꯁꯨ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯈꯤ ꯂꯥꯏꯖꯕꯨ ꯂꯧꯕꯤꯔꯨꯔꯣ ꯆꯠꯂꯣ ꯗꯥ ꯇꯣꯝꯊꯤꯟ ꯂꯥꯏꯖꯥ